Betalna uthakta kakrabada Bikram Adityasu amuk hanna kakhalakle aduga asibana onba betaldu amuk pharure aduga mareng banda thongatlaga makhada amuk kumtharae aduga sanasina lehauba maikairomda puraga lakle madu uba matamda betalna amuk haire Maharaj ai atopa wari amasu lege munataw Dharmastal kauba sahara amakak leirame maduda Guldhip kauba ningthau amakak palame Kesap kauba Brahman amasu lei Brahmandugi masanupi Mandavati kauba masak mataw yamna phajabi amakak lei Magi masaksi aduki matik phajabana maram oiraga matik saba bor nipa phanglamde maramaduna mapa mama amadi mabung singi mathwai nungairamde mahakpu thajaba yaba nipa amata hek thengnadre aduna Brahman ahal mapadu mamak nupa amathiruge haiduna leibak koina asum laklamme Mapana thuna halaktabaduda mabungdusu masalgi matik saba bor thiruge haiduna chatkre masanupina jaubangi inkhalakpa haksang amadi phajabagi maongduda nungaitabadagi mama brahmani adusu mayanipa oiba yaba misak amakhak thiba chatkhi sagai jat phaba mahaimasingsu haiba aduga masak matausu phajaba brahman masani makhoina thiribado numit kharanigi matungda makhoi ahumak bor nipa ahumkhak puraga sab manana halaklamme mapana purakpa nupana Tribikram mabungna purakpana Baman aduga mamana purakpaduna Sri Mudhusudan haina maming kauramme sagai jat masak mataw amasung mahaimasing manaba masanupiga lamba sanaraba bor ahum phangbaduda Brahman ahaldu wakhal tawwi masanupi si kanada luhangsige haina khalle lakliba nipasingdusu masanupidugi masaktu uba matamda magi magun thagatnaba horakhi masa masabu athoibani khankinaba honarae angakpani laigi nongdamsi kananasu khangba ngamde miyoibagi manungda pokpasi ba haiba karma ani khaklei maduna karigumba luhongba amasung atai karma kayabu hek palhalle asiguma thawdoksi Brahma Vishnu amasung Maheshwar makna thingba ngamdrabani thawdoksi Brahmangi imungsidasu thoklare ahing tumlinge matamda amuba lil amakhak laklaga nupi macha leisabiduda siklare maduda mahak khangprek khangbaga loinana hawgalaklaga yamna phingna linna sikle haina kana laurakhe ngaihak leregadi lilgi huduna thumkibadagidi nupi macha du wantharaga dumak takhre madu ubada mama amasung mabung lakliba nipasing pumnamaktu lilgi maiba kauraga yanghanba matamda maibaduna madudi kanba yararoi haina haire maramdi miyoibana hainaba akanba numit akaknaba pungpham amadi haksanggi athuppa jaga oikibana madu ngamdabani maibana honabada mahi yandabaduda nupi masadu adumak sire adudagidi makhoi pumnamak nungaitabana maram oiraga kapna launai madugi matungda haunabi matung inna poloifamda puraga asibadu mai thare bor oigani haina lakliba nupasingdusu mathwai nungaita sanskar yaure adudagidi bor nupa amana nupi masadugi asti puraga gangada thadaba chatkre bor amadi manak aduaida sangmasa amakhak saraga mangdu sanglaga leikre atopa bor amadi mathwai nungai man khidabadagi angawbagi matawgum poloibagi uttu khara lauraga magi phijida punsilli aduga mahak mayumdadi handana leibak koiba chatkre leibak koirakpani pasi sada thakta sum lakpa matamda wabana sor honba ngamlaktre mana lakpa matamda Brahman ngakta laiba khul amada thengnarame yumduda mahak atithi oina thunglure yumbu Brahman adunasu yumda atithi thunglarabatuda harauna atithi puja katnabagidamak thaurang taw haina Brahmani aduda haire maduda nupiduna harauna leijaba pot khara thong thaknanaba kanna hotnai tanjasida mahaki masa apisaktu ningai kanna tawraga kablaklammi masagi ningai duda mama Brahmani du aduki matik samonbadagi angang apisaktu sak thongbagi lerang manungduda hunjillaga mai thadokre khudaktuda angang du sire maduda mapa mama anidudi thoina awaba nungaitaba tawda adumak sak insang du thonglaga adum leiramme tawnariba thawongsi thonglariba nupadusu uramme ngaihak leiragadi yumbu Brahmani du sak loijare sabirana bahaina hairakhi matamduda atithi Brahman du pukningda angakpa amadi sauningbana kham thengkre masidagidi mahak yumsidagi karigumba amata sararoi haina yaba kauba laikhidre aduga mahakna amuk haire nakhoi
nasa hatpa mahapapini nakhoi yumsida ai sak sarabadi pap soidanamak purani atithi du ki wadu tapa matamda yumbu ani du isi sina noi aduga hair e mahasoi nahakpu kari lebak tagi lakpano aikhoi gi desida jibasi hingan bangami haibasi nahak khangdaba male aduna hojik sikraba isado hingat hange yengo wado hairam laga mai thaki bagi uttu khara lauru re maduda mritta sanjibani haiba mantra tu solaga sikraba angang to amuk hingalak le aduga kaplaga mamagi manakta chensinki aduga khomlang thakre madu uba matamda atithi brahmandu ngakpada kham thengkre maramduna yumbududa aranba khangdaba pumnamak ngakpiyu haina haijarami yungbudu na sak sarasi hairakle matamduda atithi brahmandu wa amata haijakhige haina hai yungbu brahmandu na hayo haina hairabada atithi du harauna haire e nakhoi gina sa asiba hingan hanba ngamba mantra do aingoda su pinabiyo adu erabadi ai saksi sajagani maramdi yamna sangkhonbi brahman nupi macha amakhak sikhibadagi magi nuwaitabana ai angawbagi matawgum panglakta laksaribani wadu tabada yumbuduna amuk khomme ihe adubo mantra sidi mirai baktadi thoina kanaba phangloibo aduga nahakna asibadugi saru natraga na utkhara mafam sida pubirakpa oirabadi nupi machadu soidanamak hinganba ngamne wadu hek tabada atithi brahmandu nungaibagi hainingai laikhidre aduna haire e aihak asiba nupi machadugi ut khara pujarakle asum haina magi phijida puliba uttu lokthokle aduga yumbu brahmandu da pire uttu phanglabada brahmandu na magi mritta sanjibani haiba mantra du sole matamdu da khudakta nupi machadu amuk hingalakle hek hinglaga hawgalakpa matamda nupi machadu koyeng yenge aduga haire e aina leriba mafam sibo kadaidano ipa imana kadaiwaida sitkre yumna kadaiwaida leikrabage wadu hairam laga mahak kapthokre madu uba matamda brahmanduna hawkiba wari pumnamak loinamak liraga tahalle maram pumnamak khanglabada nupi machadu mapa amadi mama uningle haibadagi mahakpu porakpa nipaduga loinana amuk mayumda halakle sikraba mina amuk hinglaga lakpaduda mi pumnamak angakpagi mataw haibado oinakre mapa amadi mamagi mayum yaure maduda mayam pumnamaksu harawnare matamduda atopa bor nupa anidusu pausi tabadagi amuk hana lakle aduga nupi machadugi manakta thunglare mahausagum mafamduda bor nipa ahumdu tille madu ubada bor nupa ahumduna nupi machadu piningba mida piro haina mapabungda haire madu taba matamda mapa amadi mama amasung makhoi kanada pisige haina khanarame wari matangsi yorakpa matamda betalna Vikramaditya haire e Maharaj nupi masasi karamba bor nipana lawgani asumba bisar taw Vikramaditya na khumme nupi masadu bu hingalakpa nupadudi mapamag ni haina khanba yare aduna mangonda kainadu pibada matik sadre aduga gangada saru machet puraga thadaruba nupadusu masagi thamakni masu nupi phangba yararoi aduna mangphamda yum saraga sangliba nipado maduna kainadu phangadabane masida karimata sinaningai leite masi aigi bisarni wado hektaba matamda betaldu thuna yangna amuk uthakta kakhre masigi makha tarak pori singsi channel sina horakpa matamda likhiba wari singni aduna wari khulida phajadaba yawrabasu tabiriba mayamna ngakpigani Ningthau asiba haksang adu mareng banda thongattuna nungaina ukhada kumtharakle madu ubada betal na hairi taw Vikramaditya ningthau wari amasu lige munna taw asumna wari liba hauraklammi Bhogapati lebakta Rupasen kauba ningthau ama palammi mahak magun yamna lei masak matau phajai numit chuppa harau tayamduna ta leli magi tenawa laba ama yoi madugi magunsi karidabu hairasige mangonda hangba wa makai tungda thoklagadaba waram pumnamak haiba ngammi nong maningthau asina magi tenawa aduda waram ama hanglammi aigumna sak phajaba amasung phajabi
ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯗꯨꯒ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯕ ꯅꯨꯄꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯐꯪꯒꯅꯤ? ꯍꯧꯖꯤꯛ ꯖꯧꯕꯟꯒꯤ ꯃꯊꯣꯠ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤ ꯂꯩꯇꯕ ꯑꯁꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯦ꯫ ꯇꯦꯅꯋꯥ ꯑꯗꯨꯅ ꯈꯨꯝꯈꯤ, ꯃꯍꯥꯔꯥꯖ, ꯄꯨꯛꯅꯤꯡ ꯁꯥꯟꯇꯤ ꯑꯣꯏꯕꯤꯌꯨ꯫ ꯑꯩ ꯃꯔꯝ ꯍꯥꯏꯖꯒꯦ꯫ ꯃꯒꯙ ꯗꯦꯁꯇ ꯃꯒꯙ ꯏꯁ꯭ꯋꯔ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯍꯔꯁꯨꯟꯗꯔꯤ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯃ ꯂꯩꯔꯤ꯫ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯤꯅꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯏꯕꯦꯝꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯗꯤ ꯃꯍꯥꯛꯇꯅꯤ꯫ ꯇꯦꯅꯋꯥꯒꯤ ꯃꯋꯥ ꯇꯥꯕꯗ ꯅꯤꯡꯊꯧ ꯍꯔꯥꯎꯔꯦ꯫ ꯏꯁ꯭ꯋꯔꯒꯤ ꯈꯨꯠꯁꯦꯝ ꯑꯉꯛꯄꯅꯤ꯫ ꯃꯒꯙ ꯅꯤꯡꯊꯧꯒꯤ ꯃꯃꯣꯝ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤꯁꯨ ꯇꯦꯅꯋꯥ ꯑꯃꯣꯝ ꯑꯃ ꯁꯅꯥꯒꯤ ꯄꯣꯟꯗ ꯌꯣꯛꯆꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯌꯥꯝꯅ ꯈꯪ ꯍꯩꯕꯤ ꯇꯦꯅꯋꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯅꯣꯡꯃ ꯍꯔꯁꯨꯟꯗꯔꯤ ꯔꯥꯖꯀꯟꯌꯥꯅ ꯍꯪꯂꯝꯃꯤ, ꯍꯥꯏꯌꯨ ꯏꯇꯥ ꯇꯦꯅꯋꯥ, ꯑꯩꯒꯨꯝꯅ ꯁꯛ ꯐꯖꯕ ꯏꯄꯨꯔꯣꯏꯕ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯅꯤꯄꯥ ꯀꯅꯥ ꯀꯔꯝꯕ ꯗꯦꯁꯇ ꯂꯩꯕꯒꯦ? ꯇꯦꯅꯋꯥꯅ ꯈꯨꯝꯈꯤ, ꯚꯣꯒꯄꯇꯤ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯔꯨꯄꯁꯦꯟ ꯀꯧꯕ ꯑꯃ ꯂꯩ꯫ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯑꯃꯁꯨꯡ ꯃꯒꯨꯟ ꯌꯥꯝꯅ ꯆꯦꯟꯕ ꯐꯖꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯗꯨ ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯁꯛ ꯈꯪꯗꯕ ꯑꯗꯨꯒꯤ ꯅꯨꯡꯁꯤꯒꯤ ꯃꯩꯆꯥꯛꯅ ꯊꯃꯣꯏ ꯑꯗꯨ ꯅꯩꯍꯠꯂꯦ꯫ ꯃꯥꯒꯤ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯒꯤ ꯏꯆꯦꯜ ꯑꯃ ꯍꯧꯔꯛꯂꯤꯕ ꯑꯗꯨ ꯊꯠꯄꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯇꯦꯅꯋꯥꯒ ꯈꯟꯅꯗꯨꯅ ꯆꯤꯊꯤ ꯑꯃ ꯏꯔꯦ꯫ ꯑꯗꯨꯒ ꯆꯤꯊꯤ ꯑꯗꯨ ꯃꯅꯥꯏ ꯑꯃꯗ ꯄꯤꯗꯨꯅ ꯔꯨꯄꯁꯦꯟꯒꯤ ꯃꯅꯥꯛꯇ ꯊꯥꯈ꯭ꯔꯦ꯫ ꯆꯤꯊꯤꯒꯤ ꯃꯔꯣꯜꯗꯤ ꯌꯥꯝꯅ ꯏꯈꯤꯗꯦ꯫ ꯋꯥꯍꯩ ꯈꯔꯗꯪꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯔꯣꯜꯗꯤ ꯑꯁꯤꯅꯤ: ꯏꯕꯨꯡꯉꯣ ꯃꯍꯥꯔꯥꯖ, ꯆꯔꯟꯈꯥꯗ ꯇꯣꯜꯂꯕꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯠꯆꯔꯦ꯫ ꯂꯠꯅꯗꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯅꯨꯡꯁꯤꯃꯩꯅ ꯋꯥꯏꯗꯨꯅ ꯋꯥꯔꯕꯤ ꯍꯔꯁꯨꯟꯗꯔꯤ ꯍꯥꯏꯅ ꯊꯥꯗꯨꯅ ꯏꯔꯝꯃꯤ꯫ ꯃꯗꯨ ꯗꯨꯠꯅ ꯄꯨꯔꯛꯇꯨꯅ ꯚꯣꯒꯄꯇꯤ ꯗꯦꯁ ꯌꯧꯈ꯭ꯔꯦ꯫ ꯊꯕꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯑꯃꯅ ꯈꯪꯈꯤꯗꯦ꯫ ꯗꯨꯠ ꯑꯗꯨ ꯔꯨꯄꯁꯦꯟ ꯃꯍꯥꯔꯥꯖꯀꯤ ꯁꯚꯥꯗ ꯌꯧꯔꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨꯝꯂꯒ ꯆꯤꯊꯤ ꯑꯗꯨ ꯀꯠꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯅꯤꯡꯕ ꯋꯥꯔꯣꯜ ꯈꯔ ꯍꯪꯒꯠꯂꯦ꯫ ꯃꯔꯣꯜ ꯈꯪꯂꯕꯗ ꯅꯤꯡꯊꯧ ꯍꯔꯥꯎꯅ ꯆꯤꯊꯤ ꯑꯗꯨ ꯂꯧꯔꯒ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯔꯦ꯫ ꯆꯤꯊꯤꯒꯤ ꯃꯔꯣꯜ ꯇꯥꯔꯕꯗ ꯔꯨꯄꯁꯦꯟ ꯅꯨꯡꯉꯥꯏꯕꯅ ꯇꯨ ꯆꯨꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯄꯨꯗꯨꯅ ꯔꯨꯄꯁꯦꯟ ꯃꯍꯥꯔꯥꯖ ꯃꯒꯙ ꯂꯩꯕꯥꯛ ꯌꯧꯅꯕ ꯆꯠꯈ꯭ꯔꯦ꯫ ꯃꯒꯙ ꯏꯁ꯭ꯋꯔꯒ ꯎꯅꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯇꯔꯥꯝꯅ ꯃꯥꯕꯨ ꯑꯣꯛꯄꯤꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯔꯥꯖꯁꯚꯥꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯈꯤ꯫ ꯃꯇꯨꯡꯗ ꯃꯥꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯪꯂꯛꯏ꯫ ꯔꯨꯄꯁꯦꯟ ꯅꯤꯡꯊꯧꯅ ꯃꯒꯙ ꯏꯁ꯭ꯋꯔꯗ ꯅꯣꯂꯨꯛꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯖ, ꯑꯩꯅ ꯂꯥꯛꯆꯕꯗꯤ ꯅꯆꯥ ꯏꯕꯦꯝꯃ ꯑꯁꯤ ꯄꯤꯅꯕꯤꯔꯣ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯍꯥꯞꯆꯔꯒꯦ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯇꯕꯅ ꯄ꯭ꯔꯖꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯗ꯭ꯔꯦ꯫ ꯃꯒꯙ ꯅꯤꯡꯊꯧ ꯃꯇꯤꯛ ꯆꯥꯕ ꯃꯃꯥꯛ ꯅꯤꯄꯥ ꯐꯪꯂꯕꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖꯕ ꯌꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯄꯟꯕ ꯂꯩꯇꯅ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯆꯥ ꯃꯃꯥꯛ ꯑꯅꯤꯃꯛ ꯅꯤꯡꯊꯤꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯕꯤꯗꯨꯅ ꯃꯇꯝ ꯈꯔꯒꯤꯗꯃꯛ ꯂꯩꯍꯜꯂꯦ꯫ ꯅꯤꯡꯊꯧ ꯔꯨꯄꯁꯦꯟ ꯍꯔꯁꯨꯟꯗꯔꯤꯒꯤ ꯁꯅꯥꯒꯤ ꯄꯣꯟꯗ ꯇꯦꯅꯋꯥ ꯑꯃꯣꯝ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯔꯗꯨꯅ ꯃꯥꯒꯤ ꯇꯦꯅꯋꯥ ꯂꯥꯕ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯄꯣꯟ ꯑꯗꯨꯗ ꯍꯥꯞꯆꯤꯟꯕꯤꯔꯦ꯫ ꯔꯥꯖꯥ ꯔꯥꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕꯒꯤ ꯆꯥꯡꯗꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯔꯨꯄꯁꯦꯟꯒꯤꯅ ꯇꯦꯅꯋꯥ ꯂꯥꯕꯅꯤ, ꯍꯔꯁꯨꯟꯗꯔꯤꯒꯤꯅ ꯇꯦꯅꯋꯥ ꯑꯃꯣꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯔꯥꯅꯤ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯇꯦꯅꯋꯥ ꯂꯥꯕ ꯑꯗꯨ ꯇꯦꯅꯋꯥ ꯑꯃꯣꯝꯒꯤ ꯃꯅꯥꯛꯇ ꯍꯥꯞꯆꯤꯜꯂꯨꯕꯇꯅꯤ꯫ ꯃꯗꯨꯗ ꯇꯦꯅꯋꯥ ꯂꯥꯕ ꯑꯗꯨ ꯎꯕꯗꯒꯤ ꯑꯃꯣꯝ ꯑꯗꯨ ꯃꯃꯥꯏ ꯂꯨꯞꯊꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯇꯦꯅꯋꯥ ꯂꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯤꯙꯤꯒꯤ ꯅꯣꯡꯗꯝ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯔꯦ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯋꯥꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛꯅ ꯗꯦꯍ ꯑꯁꯤ ꯄꯨꯕ ꯌꯥꯗ꯭ꯔꯦ꯫ ꯆꯥꯅꯊꯣꯏꯔꯕꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯔꯥꯎ ꯇꯔꯥꯝꯍꯟꯕꯤꯌꯨ꯫ ꯇꯦꯅꯋꯥ ꯑꯃꯣꯝ ꯑꯗꯨ ꯃꯃꯥꯏ ꯑꯗꯨꯃꯛ ꯂꯨꯞꯊꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ, ꯅꯤꯄꯥ ꯑꯣꯏꯕ ꯖꯥꯠꯁꯤ ꯑꯩꯉꯣꯟꯗꯗꯤ ꯊꯣꯏꯅ ꯀꯥꯟꯅꯕ ꯂꯩꯖꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯏ ꯌꯦꯡꯉꯨꯔꯕꯗꯤ ꯄꯥꯞ ꯆꯪꯒꯗ꯭ꯔꯥ ꯈꯟꯖꯔꯦ꯫ ꯃꯔꯝꯗꯤ ꯅꯤꯄꯥ ꯍꯥꯏꯕ ꯖꯥꯠꯁꯤ ꯌꯥꯝꯅ ꯕꯤꯁ꯭ꯋꯥꯁꯘꯥꯇꯛ ꯑꯣꯏ꯫ ꯃꯗꯨ ꯇꯥꯕꯗ ꯇꯦꯅꯋꯥ ꯂꯥꯕ ꯑꯗꯨꯁꯨ ꯈꯔ ꯏꯀꯥꯏꯔꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯋꯥ ꯍꯥꯏꯔꯛꯏ, ꯅꯤꯄꯥꯕꯨ ꯏꯀꯥꯏ ꯍꯪꯒꯣꯏ ꯈꯪꯗꯕꯤ ꯅꯨꯄꯤ ꯀꯌꯥꯃꯨꯛꯁꯨ ꯎꯔꯦ꯫ ꯀꯅꯥꯒꯨꯝꯕꯤ ꯃꯇꯝ ꯈꯨꯗꯤꯡ ꯂꯝꯆꯠ ꯅꯥꯏꯗꯕꯤ, ꯃꯤꯒꯤ ꯃꯔꯜ ꯄꯥꯝꯕꯤ, ꯅꯨꯡꯁꯤ ꯍꯩꯇꯕꯤ,
ꯄꯥꯄꯤꯅꯤ ꯑꯣꯏꯕꯤ ꯅꯨꯄꯤ ꯀꯌꯥꯁꯨ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯗꯨ ꯃꯁꯥꯗ ꯊꯥꯖꯕ ꯂꯩꯇ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯕ ꯅꯨꯄꯤꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯒ ꯑꯃꯒ ꯈꯠꯅꯔꯛꯂꯦ꯫ ꯇꯦꯅꯋꯥ ꯑꯅꯤ ꯑꯗꯨꯒꯤ ꯉꯥꯡꯅꯕ ꯋꯥ ꯑꯗꯨ ꯅꯤꯡꯊꯧꯅ ꯇꯥꯔꯗꯨꯅ ꯀꯔꯤꯒꯤ ꯁꯥꯎꯅꯔꯤꯕꯅꯣ ꯍꯪꯂꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯕꯗ ꯇꯦꯅꯋꯥ ꯑꯃꯣꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯤꯄꯥ ꯑꯣꯏꯕ ꯖꯥꯠꯁꯤ ꯃꯍꯥꯄꯥꯄꯤꯒꯤ ꯁꯥꯖꯠ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯅꯤꯄꯥ ꯃꯃꯥꯏ ꯌꯦꯡꯗꯕ ꯀꯨꯏꯖꯔꯦ꯫ ꯃꯈꯣꯏꯗꯤ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯑꯀꯤꯕ ꯃꯁꯥꯗ ꯂꯩꯇꯦ꯫ ꯃꯗꯨꯒꯤ ꯋꯥꯔꯤ ꯑꯃ ꯑꯩꯍꯥꯛ ꯂꯤꯖꯔꯛꯀꯦ꯫ ꯑꯦꯂꯥꯒꯔ ꯀꯧꯕ ꯁꯍꯔ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯙꯅꯟꯖꯣꯏ ꯀꯧꯕ ꯃꯆꯥꯅꯤꯄꯥ ꯑꯃ ꯂꯩ꯫ ꯃꯍꯥꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯔꯛꯂꯗꯨꯅ ꯃꯄꯥꯅ ꯃꯇꯤꯛ ꯆꯥꯕ ꯃꯃꯧ ꯌꯦꯡꯕꯗ ꯕꯔꯙꯃꯥꯟ ꯗꯦꯁꯇ ꯃꯥꯒꯨꯝꯅ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯕꯇꯤ ꯀꯧꯕꯤ ꯁꯛꯍꯦꯟꯕꯤ ꯑꯃ ꯊꯦꯡꯅꯗꯨꯅ ꯃꯗꯨ ꯍꯥꯏꯔꯒ ꯃꯆꯥꯅꯤꯄꯥꯗ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯅꯨꯄꯤ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯒꯤ ꯑꯑꯣꯡ ꯑꯋꯣꯟ ꯀꯌꯥ ꯇꯝꯗꯨꯅ ꯃꯆꯥꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯊꯤꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯃꯄꯥ ꯏꯅꯥꯛ ꯈꯨꯟꯕ ꯑꯁꯤ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯃꯄꯥꯒꯤ ꯃꯔꯜ ꯄꯨꯝꯅꯃꯛ ꯃꯆꯥꯅꯤꯄꯥꯅ ꯂꯣꯏꯅ ꯐꯪꯍꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯙꯅꯟꯖꯣꯏ ꯑꯁꯤ ꯃꯄꯥꯅ ꯇꯥꯂꯝꯕ ꯃꯔꯜ ꯄꯨꯝꯅꯃꯛ ꯖꯨꯋꯥꯔꯗ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯁꯦꯠꯅ ꯆꯥꯅꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯀꯨ ꯃꯅꯦꯝꯅ ꯃꯆꯥꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯧꯔꯝꯃꯤ꯫ ꯀꯨꯏꯅ ꯎꯅꯗ꯭ꯔꯕ ꯃꯆꯥ ꯃꯃꯥꯛ ꯂꯥꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯇꯤꯟꯅꯗꯨꯅ ꯑꯆꯥ ꯑꯊꯛ ꯑꯃꯁꯨꯡ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯙꯅꯟꯖꯣꯏ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯂꯝꯕꯤ ꯈꯔ ꯆꯠꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤ ꯗꯥꯀꯨ ꯀꯟꯕ ꯃꯤꯅ ꯀꯤꯅꯕ ꯖꯒꯥꯅꯤ꯫ ꯅꯪꯒꯤ ꯂꯤꯛ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯌꯣꯝꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ, ꯑꯩ ꯃꯤ ꯈꯪꯍꯟꯗꯅ ꯄꯨꯕꯤꯒꯦ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯌꯥꯝꯅ ꯇꯣꯜꯂꯕ ꯑꯅꯪꯕ ꯑꯃ ꯁꯥꯗꯨꯅ ꯆꯠꯂꯨ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯇꯧꯔꯦ꯫ ꯄꯣꯠ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯙꯅꯟꯖꯣꯏ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕు ꯅꯨꯡꯁꯤꯕ ꯈꯪꯗꯅ ꯒꯨꯍꯥ ꯑꯃꯗ ꯏꯟꯊꯕꯤꯔꯝꯂꯒ ꯄꯣꯠ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯎꯖꯩ, ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯂꯝꯕꯤ ꯆꯠꯄ ꯅꯤꯄꯥ ꯑꯃꯅ ꯃꯤꯀꯞ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯗꯨꯅ ꯒꯨꯍꯥꯗ ꯌꯦꯡꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯎꯕꯗꯒꯤ ꯃꯥꯅ ꯎꯄꯥꯏ ꯇꯧꯕꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯒꯨꯍꯥꯗꯒꯤ ꯂꯧꯈꯠꯄꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯀꯔꯤꯒꯤ ꯒꯨꯍꯥꯗ ꯇꯥꯔꯤꯕꯅꯣ ꯍꯪꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯆꯨꯝꯕ ꯋꯥ ꯇꯥꯛꯈꯤꯗꯦ꯫ ꯑꯣꯏꯗꯕ ꯋꯥ ꯈꯔ ꯁꯥꯖꯤꯟꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯀꯤꯅ ꯑꯃꯁꯨꯡ ꯀꯞꯅ ꯀꯞꯅ ꯆꯠꯈꯤꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯊꯨꯡꯂꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯊꯟꯇ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯄꯥꯅ ꯉꯛꯈ꯭ꯔꯗꯨꯅ ꯍꯪꯂꯛꯏ, ꯅꯨꯄꯤ ꯃꯆꯥ, ꯅꯄꯨꯔꯣꯏꯕꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ? ꯑꯗꯨꯒ ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯜ ꯂꯤꯛ ꯀꯣꯟꯅ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯦ? ꯅꯍꯥꯛꯅ ꯑꯉꯥꯎꯕꯤꯒꯨꯝꯅ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯣꯏꯗꯕ ꯋꯥꯅ ꯑꯋꯣꯏꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯂꯝꯕꯤꯗ ꯗꯥꯀꯨꯁꯤꯡꯅ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯃꯨꯜꯂꯒ ꯏꯄꯨꯔꯣꯏꯕꯕꯨꯁꯨ ꯐꯥꯗꯨꯅ ꯄꯨꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯃꯗꯨꯗ ꯑꯩꯅ ꯏꯖꯠ ꯃꯥꯡꯍꯟꯅꯤꯡꯗꯗꯨꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯅꯝ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯕꯨꯗꯤ ꯋꯥꯔꯨꯔꯒꯅꯨ ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯙꯅꯟꯖꯣꯏꯗꯤ ꯅꯨꯄꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯅꯃꯛ ꯐꯪꯂꯕꯗ ꯍꯔꯥꯎꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯄꯣꯠꯁꯤꯡꯗꯨ ꯌꯣꯟꯊꯣꯛꯇꯨꯅ ꯑꯐꯪꯕ ꯁꯦꯜ ꯑꯗꯨꯅ ꯖ꯭ꯋꯥꯔ ꯑꯃꯨꯛ ꯁꯥꯟꯅꯔꯦ꯫ ꯃꯗꯨꯃꯁꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯒꯇꯤ ꯂꯩꯇ꯭ꯔꯦ꯫ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯃꯇꯝ ꯈꯔ ꯈꯥꯡꯂꯝꯂꯒ ꯏꯀꯥꯏ ꯏꯀꯤ ꯍꯨꯟꯗꯣꯛꯇꯨꯅ ꯃꯀꯨ ꯃꯅꯦꯝꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛ ꯆꯪꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯃꯨꯛ ꯂꯥꯛꯄ ꯎꯔꯕꯗ ꯃꯥꯒꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯍꯔꯥꯎꯅ ꯑꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯂꯣꯟꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ, ꯀꯔꯤ ꯑꯃꯠꯇ ꯆꯤꯡꯅꯕꯤꯒꯅꯨ, ꯗꯥꯀꯨꯅ ꯄꯣꯠꯆꯩ ꯃꯨꯟꯈꯤꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯃꯤꯌꯥꯝꯕꯨ ꯊꯥꯖꯍꯜꯂꯕꯅꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯗꯣꯁ ꯂꯩꯇꯦ, ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯂꯤꯂꯥꯅꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯙꯅꯟꯖꯣꯏ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯃꯀꯨ ꯃꯅꯦꯝꯒꯤ ꯌꯨꯝꯗ ꯂꯩꯔꯛꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯕ ꯑꯗꯨꯗ
nupi macha adugi mafi marol amadi lik kon lejadaba adu mamana amuk loina hanagumna thonbire asum tawna matam khara amuk nungaina leire adudagi Dhananjoy magi nupi du puduna amuk lakle makhoina lakpada lamakhangda numit tathokiduna makhoi mafam amada ahing leklammi ahing aduda Dhananjoy paisagi wakhalna nupi adubu nungsiba khangaktre maram aduna matu adu khanghandana hatoklamlaga magi mapot machai pumnamak puduna chatkhre nupi adu nupa thajurubadagi mathwai adumak thakhirammi yengbiyu Maharaj nipa oibagi thabak haunadaba lamchatna mahakmakki nupi hatpa ngamkhi masi imitmakna ujaraklabani Maharaj oidabani haina chingnabiganu maram aduna aihak nipagi mamai yengjeningdre tenawa amomgi waridu loirabada ningthौना magi tenawa laba aduda amuk hanglai nahakti kari maram khangduna mag khanaruribano nupigi phattaba lamchat kari khangi nipagi phattabadi nahakna taredo nupigi phattaba lamchat nang amuk hayu tasi ningthौgi athang phanglabada tenawa laba aduna nupigi maramda amuk hairi Maharaj ai nupigi phattaba lamchat akhangba khara haijage Kanpur Saharda Sadhu inakhunba nipa ama leirami maming Nagardanta kawi magi machanipa Srimanta kauba ama lei machanupa adu mayum panba matam oiraduna Tripura Saharda leiba Somdattagi machanupi haijaduna luhongle lam adugi chanabi niyamgi matung inna ningol mawana nupi mapamda leiba maram aduna Srimant Aunpot kayaga loinana yaung induna leirammi numit kharani leiraga Srimant arapa des amada lalonba chatkirammi khongpham asi mahak mayumda pak hek halakhide langphaida sangna leikhre nupi adudi mapuroiba yaudana matam kuina leiba aduda naha oibagi haunasa kaya nungai jaramde maram aduna mamanabi singda wari sajakhi naha oiba aikhoina ipuroibaga leminadaba asidi punsi asi aremba oire ipuroibagi seba phangjadre nungsi maichakna thamoi kaire mahakti nungsi masak khangdabagumna langphaida matam kuina leithokpikhre aigi mathot karakpagi punsi asi nungaiba masak khangdana tokpa tare haujik kari gati leiri itasa wahai asi ngangladuna angaubigi choirongum ngangladuna mata amagi makhut pairaga dalal mathakta chingduna pukhatkhre aduga mathwai nungaitana lambiromda yengduna phamlammi tanja asida masak matau phajakraba nipa pakhang ama mana yengliba lambi aduda chatlammi maduda nipa adusu thoina wakhal tawrudana dalal mathak adomda hek yenglure maduda wakhal kangaunaduna leiriba nupi macha aduga ithak irangda lakleba nupa aduga hek micha narure makhoi anigi mit mari adu amana amadagi leithoknaba pak ngamnakidre mahai michigi ten thanaduna amana amagi pukning hunakre Somdattagi machanupi mapukning taping le thamoi ingthaba ngamkhidre maramaduna aphapattagi wakhal tawdana mata amada nipa adugi manakta duti oina thakirammi marondi nipa aduga maga ahing amata wari sajaningi maramdi mahaki mapuroiba langphaida leikhre matam masida naha oibagi lagam phangamdraba nungsibagi premgi ithak ama horaktuna wakhalgi hibu maikai khangdana pukhigadawre punsigi torban yauna hi honbinaba higi mapu yaudre taibang ironungda iraknaduna yaibi mangba tare aduna ibungona chanbiduna kakngaunaraba higi hinau sabiduna taibang ipak lanbiyu haihanbani aduga karigumba nipa aduna yabiraklabadi mahak malinigi yumda leibiramu mahaksu matam chana laksage aduga unasi haikirammi mabe magi mapuk khanglaba duti adusu thindana nipa adugi manakta chatkhre aduga sadhugi machanupina hairakpa waram pumnamak sithadana tamle maduda nipa adusu harauna yarakle mahak irujaningbaga thongra tekpaga chap manai haiba praman adugumkhre soidana ahing adu malinigi yumda laksage hairamlaga mayumda hankhre waram adu sadhugi machanupina khanglabada haraujakhre nipa adugi sakki langda thukiduna nupi macha adu taibang panbagi
ꯑꯐ ꯐꯠꯇ ꯑꯃꯁꯨꯡ ꯏꯀꯥꯏ ꯏꯀꯤ ꯋꯥꯈꯜ ꯇꯧꯈꯤꯗ꯭ꯔꯦ, ꯑꯇꯣꯞꯄ ꯅꯤꯄꯥꯒ ꯎꯅꯕꯒꯤ ꯃꯁꯥꯗ ꯍꯪꯒꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯍꯤꯡ ꯌꯧꯔꯛꯂꯦ, ꯁꯥꯙꯨꯒꯤ ꯃꯃꯣꯝ ꯏꯕꯦꯝꯃ ꯅꯤꯡꯊꯤꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯂꯦ, ꯐꯖꯅ ꯀꯦꯔꯗꯨꯅ ꯃꯥꯂꯤꯅꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯤꯄꯥ ꯑꯗꯨꯁꯨ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡꯕ ꯋꯥ ꯀꯌꯥ ꯐꯣꯡꯗꯣꯛꯅꯗꯨꯅ ꯅꯨꯡꯁꯤ ꯏꯈꯧ ꯂꯥꯡꯅꯈ꯭ꯔꯦ, ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯏꯄꯥꯛꯇ ꯇꯥꯎꯊꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕꯗ ꯃꯈꯣꯏ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯦ꯫ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯒꯤ ꯄ꯭ꯔꯦꯝ ꯃꯊꯪ ꯃꯊꯪ ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤ ꯌꯧꯔꯛꯄ ꯀꯥꯟ ꯑꯁꯤꯗ ꯁꯥꯙꯨꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕ ꯂꯪꯐꯩ ꯆꯠꯈꯤꯕ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯊꯨꯡꯂꯔꯦ꯫ ꯃꯃꯥꯛ ꯅꯤꯄꯥ ꯂꯥꯛꯄ ꯎꯔꯕꯗ ꯃꯀꯨ ꯃꯅꯦꯝꯁꯤꯡ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯋꯥꯕ ꯋꯥꯈꯜꯅ ꯏꯔꯥꯛꯅꯗꯨꯅ ꯋꯥꯈꯜꯒꯤ ꯁꯃꯨꯗ꯭ꯔꯗ ꯇꯥꯈ꯭ꯔꯦ꯫ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ, ꯈꯜꯂ ꯈꯜꯂꯒ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ꯫ ꯅꯨꯖꯥꯒꯤ ꯑꯋꯥꯕ ꯌꯦꯡꯅꯤꯡꯗꯗꯨꯅ ꯑꯉꯟꯕ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ, ꯊꯣꯏꯅ ꯍꯦꯟꯅ ꯑꯋꯥꯕ ꯑꯍꯤꯡ ꯂꯥꯛꯂꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯇꯨꯝꯅꯕ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯁꯦꯕꯥ ꯇꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅꯗꯤ ꯃꯃꯥꯒꯤ ꯋꯥ ꯇꯥꯔꯝꯗꯦ꯫ ꯑꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯃꯃꯥꯗ ꯑꯗꯨꯝ ꯍꯥꯏꯔꯛꯏ, "ꯑꯩꯍꯥꯛꯁꯤ ꯅꯍꯥ ꯑꯣꯏꯕꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯇꯝ ꯍꯦꯟꯈꯤꯗꯨꯅ ꯃꯧꯌꯥꯏ ꯆꯜꯂꯦ꯫ ꯅꯌꯥ ꯅꯤꯄꯥ ꯑꯁꯤꯅ ꯂꯪꯐꯩꯗ ꯀꯌꯥ ꯀꯨꯏꯅ ꯂꯩꯔꯨꯔꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯡꯉꯥꯏꯖꯅꯕꯒꯤ ꯁꯔꯨꯛ ꯄꯨꯝꯕ ꯑꯋꯥ ꯋꯥꯈꯜꯅ ꯀꯨꯞꯈ꯭ꯔꯦ"꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯇꯥ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯗꯤ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯝꯂꯕ ꯅꯨꯡꯁꯤꯖꯕꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯄ꯭ꯔꯦꯝꯒꯤ ꯈꯨꯗꯣꯜ ꯂꯧꯖꯒꯦ ꯈꯟꯖꯈꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯕ ꯋꯥꯈꯜ ꯊꯣꯛꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯤꯅ ꯃꯀꯣꯛ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯕ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯊꯧꯑꯣꯏꯗꯅ ꯇꯥꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯥꯅ ꯅꯨꯡꯁꯤ ꯋꯥꯍꯩꯅ ꯐꯅ ꯊꯦꯝꯖꯗꯨꯅꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯊꯑꯣꯏꯅ ꯇꯥꯈꯤꯗ꯭ꯔꯦ, ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯏꯀꯥꯏꯕ ꯑꯃ ꯄꯣꯛꯂꯗꯨꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯇꯨꯝꯅꯕ ꯃꯐꯝꯗ ꯆꯪꯗꯨꯅ ꯑꯗꯨꯝ ꯁꯥꯎꯅꯤꯡꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯑꯗꯨꯒ ꯁꯪꯒꯣꯟꯗ ꯂꯣꯠꯇꯨꯅ ꯃꯈꯣꯏꯅ ꯉꯥꯡꯅꯕ ꯍꯥꯏꯅꯕ ꯋꯥ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯇꯨꯝꯊꯈ꯭ꯔꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨ ꯂꯣꯟꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯣꯟꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯇꯥ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯍꯦꯛ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯃꯈꯣꯏꯅꯗꯤ ꯇꯁꯦꯡ ꯇꯁꯦꯡꯅ ꯈꯪ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯇꯣꯛꯇꯨꯅ ꯋꯥ ꯑꯃ ꯈꯟꯅꯈꯤ꯫ "ꯀꯌꯥꯗ ꯇꯧꯕ ꯉꯝꯈ꯭ꯔꯕꯤ ꯅꯨꯄꯤꯅꯣ, ꯃꯄꯨꯔꯣꯏꯕꯕꯨ ꯅꯝꯊꯥꯛ ꯇꯧꯔꯝꯂꯒ ꯑꯔꯣꯟꯕ ꯅꯤꯄꯥꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯆꯠꯂꯤꯕꯁꯤ? ꯃꯥꯒꯤ ꯅꯤꯄꯥ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯨꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯍꯦꯛ ꯁꯣꯛꯄꯗ ꯃꯍꯥꯛ ꯄꯥꯞ ꯆꯪꯂꯒꯗꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯆꯠ ꯑꯣꯏꯔꯝꯒꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯣꯠ ꯍꯨꯕ ꯇꯣꯛꯂꯁꯤ꯫ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯇꯤꯀꯥꯔ ꯑꯃꯗꯤ ꯇꯧꯔꯨꯁꯤ"꯫ ꯋꯥ ꯑꯁꯤ ꯈꯟꯅꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅꯅ ꯃꯥꯂꯤꯅꯤꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯦꯡꯕꯗ ꯅꯤꯄꯥ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯂꯣꯟꯅ ꯆꯪꯂꯒ ꯅꯤꯄꯥ ꯑꯗꯨꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯍꯤꯞꯂꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯐꯤ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯜꯂꯒ ꯀꯞꯈ꯭ꯔꯦ꯫ ꯃꯇꯧꯗꯨ ꯎꯕꯗ ꯗꯥꯀꯨꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ, "ꯅꯨꯄꯤ ꯑꯁꯤ ꯃꯄꯣꯛ ꯐꯠꯇ꯭ꯔꯕꯤ ꯇꯣꯜꯂꯕꯤ ꯑꯃꯅꯤ꯫ ꯃꯥꯕꯨ ꯂꯧꯔꯤꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯇꯣꯟꯈ꯭ꯔꯕ ꯅꯤꯄꯥ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤ ꯂꯩꯕꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯃꯥꯡꯍꯜꯂꯕꯅꯤ"꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯖꯈ ꯅꯤꯄꯥ ꯑꯃ ꯕꯣꯠ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯅ ꯎꯔꯗꯨꯅ ꯊꯨꯅꯃꯛ ꯑꯁꯤꯕ ꯑꯗꯨꯒꯤ ꯗꯦꯍ ꯃꯅꯨꯡꯗ ꯃꯥꯌꯥꯒꯤ ꯁꯛꯇꯤꯅ ꯆꯪꯈꯤꯔꯝꯃꯤ꯫
ꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯁꯤꯕ ꯑꯗꯨ ꯈꯪꯍꯧꯗꯅ ꯍꯤꯡꯒꯠꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯇꯣꯜ ꯑꯗꯨ ꯃꯌꯥꯅ ꯊꯕꯠ ꯇꯠꯄ ꯃꯈꯩ ꯆꯤꯛꯊꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯖꯈ ꯑꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯎꯊꯛ ꯑꯗꯨꯗ ꯀꯥꯈ꯭ꯔꯦ꯫ ꯅꯤꯄꯥ ꯑꯗꯨ ꯁꯤꯗꯨꯅ ꯑꯃꯨꯛ ꯂꯩꯍꯧꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯅꯥꯇꯣꯜ ꯆꯤꯛꯈ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯁꯥꯗꯨ ꯏꯅ ꯄꯨꯝꯉꯥꯡ ꯉꯥꯡꯅ ꯆꯦꯟꯊꯔꯦ꯫ ꯃꯑꯣꯡꯗꯨ ꯎꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯀꯂꯛ ꯄꯦꯟꯅ ꯅꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯥꯟꯅ ꯋꯥꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯗꯕ ꯃꯑꯣꯡ ꯀꯥꯏꯕ ꯑꯃ ꯑꯣꯏꯔꯗꯨꯅ ꯅꯨꯡꯁꯥ ꯊꯤꯕ ꯑꯃꯁꯨ ꯌꯥꯎꯅ ꯀꯞꯅ ꯀꯞꯅ ꯃꯇꯥꯁꯤꯡꯒꯤ ꯃꯐꯝꯗ ꯆꯠꯈꯤꯗꯨꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯝꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ ꯃꯇꯥ ꯑꯃꯅ ꯋꯥꯔꯣꯜ ꯑꯃ ꯇꯥꯛꯄꯤꯈꯤ꯫ ꯅꯍꯥꯛ ꯂꯣꯟꯅ ꯅꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯗꯨꯅ ꯑꯍꯤꯡ ꯑꯁꯤ ꯈꯪꯍꯟꯗꯅ ꯂꯩꯔꯨꯔꯣ꯫ ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯗ ꯅꯍꯥꯛ ꯀꯞꯇꯨꯅ ꯌꯥꯍꯧꯔꯛꯎ꯫ ꯅꯪꯒꯤ ꯃꯤꯀꯞ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯃꯔꯥꯏꯅ ꯍꯪꯖꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯃꯅꯥꯇꯣꯟ ꯀꯛꯊꯠꯄꯤꯔꯦ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯌꯨ꯫ ꯃꯇꯥ ꯍꯩꯁꯤꯡꯕꯤ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯕꯗ ꯈꯔ ꯍꯔꯥꯎꯗꯨꯅ ꯋꯥꯊꯣꯛ ꯆꯥꯎꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯋꯥꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯐꯤ ꯃꯔꯣꯜ ꯄꯨꯝꯕ ꯍꯨꯟꯗꯣꯛꯇꯨꯅ ꯂꯩꯄꯥꯛꯇ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯀꯞꯂꯛꯂꯦ꯫ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯃꯄꯥ ꯃꯃꯥ ꯄꯨꯝꯅꯃꯛ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯇꯣꯟꯕ ꯃꯤ ꯑꯃꯒꯨꯝꯅ ꯃꯅꯥꯇꯣꯟ ꯌꯥꯎꯗꯅ ꯃꯁꯥ ꯑꯗꯨ ꯏ ꯉꯥꯛꯇ ꯇꯩꯗꯨꯅ ꯂꯩꯔꯝꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨꯗ ꯉꯛꯈ꯭ꯔꯗꯨꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯍꯪꯂꯛꯏ꯫ ꯃꯄꯥ ꯃꯃꯥ ꯎꯔꯕꯗ ꯅꯨꯄꯤ ꯑꯗꯨ ꯀꯞꯅ ꯀꯞꯅ ꯄꯥꯎ ꯇꯝꯂꯛꯏ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯗꯥꯀꯨ ꯃꯤ ꯍꯥꯠꯄ ꯉꯝꯕ ꯑꯃꯗ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯃꯥꯅ ꯑꯐ ꯐꯠꯇ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤ ꯑꯃꯠꯇ ꯈꯟꯕꯤꯗꯅ ꯈꯠꯅꯕ ꯍꯧꯕꯤꯔꯒ ꯑꯩꯕꯨ ꯅꯥꯇꯣꯟ ꯀꯛꯊꯠꯄꯤꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯔꯥꯏꯕꯛꯅ ꯏꯄꯨꯔꯣꯏꯕ ꯑꯣꯏꯌꯨ ꯇꯝꯕꯤꯔꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯁꯤꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯨ ꯆꯥꯗꯨꯅ ꯁꯤꯕ꯭ꯔꯥ ꯑꯃ ꯇꯧꯖꯔꯒꯦ꯫ ꯍꯤꯡꯕꯒꯤ ꯊꯣꯏꯅ ꯀꯥꯟꯅꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯅꯝ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯑꯄꯪꯕ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯋꯥꯍꯜꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯊꯤꯅ ꯆꯩꯕꯤꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯃꯅꯥꯇꯣꯜ ꯀꯛꯄꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯄꯥ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕꯅ ꯃꯉꯣꯟꯗꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇꯅ ꯈꯟꯖꯔꯝꯃꯤ, ꯃꯆꯠ ꯐꯠꯇꯕꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯤ ꯑꯁꯨꯝꯅ ꯇꯧꯕꯣꯏꯔꯦ꯫ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯕ ꯄ꯭ꯔꯃꯥꯟꯗꯨ ꯆꯨꯝꯂꯦ꯫ ꯍꯨ ꯄꯨꯕ ꯂꯤꯟ, ꯊꯥꯡ ꯍꯥꯏꯕ ꯅꯤꯄꯥ꯫ ꯀꯥ ꯍꯦꯟꯅ ꯉꯥꯎꯔꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯣꯏꯕ ꯖꯥꯠ ꯊꯥꯖꯔꯕꯗꯤ ꯑꯋꯥꯕ ꯅꯪꯉꯤ꯫ ꯃꯀꯨ ꯃꯅꯦꯝꯒꯤ ꯑꯊꯤꯕ ꯑꯣꯏꯗꯕ ꯋꯥꯍꯩꯁꯤꯡꯗꯨ ꯃꯍꯥꯛ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯔꯕꯁꯨ ꯀꯅꯥꯅ ꯃꯋꯥ ꯂꯧꯕꯤꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯅ ꯑꯗꯨꯝ ꯊꯤꯅ ꯆꯩꯕꯤꯔꯦ꯫ ꯃꯇꯨꯡꯗ ꯐꯥꯗꯨꯅ ꯋꯥꯌꯦꯜꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯄꯨꯈꯠꯇꯨꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯅꯕ ꯋꯥꯀꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯕꯤꯆꯥꯔ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯃꯇꯨꯃꯛꯀꯤ ꯃꯅꯥꯇꯣꯜ ꯀꯛꯄ ꯉꯝꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯃꯍꯥꯗꯥꯀꯨꯅꯤ, ꯃꯤ ꯍꯥꯠꯄꯁꯨ ꯉꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯥꯜ ꯃꯤ ꯍꯥꯠꯄꯒ ꯃꯥꯟꯅꯔꯦ꯫ ꯑꯗꯨꯅ ꯃꯥꯕꯨꯁꯨ ꯍꯥꯠꯄꯅ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯅ ꯔꯥꯏ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯆꯨꯝꯗꯕ ꯕꯤꯆꯥꯔ ꯑꯗꯨ ꯇꯥꯕꯗ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯤꯄꯥ ꯑꯗꯨꯗꯤ ꯀꯜꯂꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯅ ꯁꯥꯈꯤ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯅꯨꯄꯤ ꯑꯃꯗꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯁ꯭ꯔꯤꯖꯨꯠ ꯏꯕꯨꯡꯉꯣ, ꯋꯥꯌꯦꯟꯕ ꯃꯄꯨꯅ ꯅꯥꯀꯜ ꯅꯥꯃꯇꯒꯤ ꯋꯥ ꯇꯥꯔꯒ ꯑꯆꯨꯝ ꯆꯨꯝꯗ ꯀꯔꯝꯅ ꯈꯪꯕꯤꯒꯅꯤ? ꯀꯅꯥꯅ ꯀꯔꯤ ꯇꯧꯈꯤꯕ, ꯀꯔꯤ ꯍꯥꯏꯕ, ꯈꯪꯕꯅ ꯀꯅꯥ ꯂꯩꯕ ꯄꯨꯝꯅꯃꯛ ꯊꯤꯒꯠꯄꯤꯔꯒ ꯙꯔꯃ ꯇꯧꯕꯤꯌꯨ꯫ ꯃꯗꯨ ꯅꯠꯇꯅ ꯅꯥꯀꯜ ꯅꯥꯃꯇꯒꯤ ꯋꯥ ꯇꯥꯔꯒ ꯑꯣꯏꯗꯕ ꯕꯤꯆꯥꯔ ꯇꯧꯔꯕꯗꯤ ꯙꯔꯃ ꯄꯨꯝꯅꯃꯛ ꯃꯥꯡꯂꯒꯅꯤ꯫ ꯃꯆꯠ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯂꯧꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯨꯄꯥ ꯑꯁꯤ ꯍꯥꯠꯄꯤꯒꯅꯨ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯖꯩ, ꯏꯃꯤꯠꯃꯛꯅ ꯎꯖꯍꯧꯏ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯀꯣꯛꯇꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯤꯖꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯂꯤꯊꯔꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯇꯨ ꯆꯨꯡꯕ ꯃꯈꯩ ꯉꯛꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯋꯣꯏꯕ ꯄ꯭ꯔꯃꯥꯟ ꯑꯃ ꯄꯨꯊꯣꯛꯎ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯔꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯑꯁꯤꯕ ꯃꯥꯂꯤꯅꯤꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯌꯥꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯇꯣꯜ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ,
ꯃꯗꯨ ꯆꯠꯇꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯁꯥꯎꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯃꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯁꯥꯙꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯛꯇꯕꯤ ꯑꯗꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯍꯟꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯄꯥ ꯁꯥꯙꯨ ꯑꯗꯨ ꯃꯆꯥꯅꯨꯄꯤꯅ ꯋꯥꯌꯦꯜꯁꯪ ꯀꯥꯕꯗꯨꯗ ꯏꯀꯥꯏꯕꯅ ꯈꯝ ꯊꯦꯡꯈꯤꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯤꯌꯥꯝ ꯄꯨꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯦ꯫ ꯃꯗꯨꯗ ꯑꯁꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯌꯥꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯥꯁꯤꯀꯥ ꯌꯥꯎꯕ ꯅꯥꯇꯣꯜ ꯑꯗꯨ ꯂꯩꯔꯝꯕ ꯎꯔꯦ꯫ ꯑꯎꯕ ꯃꯤ ꯃꯈꯩ ꯂꯣꯏꯅꯃꯛ ꯉꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯁꯥꯎꯕꯅ ꯃꯩ ꯊꯣꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗꯤ ꯃꯃꯥꯏ ꯀꯥꯂꯤ ꯇꯩꯔꯒ ꯃꯔꯨ ꯀꯣꯛꯊꯣꯛꯂꯣ, ꯑꯗꯨꯒ ꯒꯙꯥꯒꯤ ꯃꯊꯛꯇ ꯇꯣꯡꯍꯜꯂꯒ ꯀꯩꯊꯦꯜ ꯈꯨꯗꯤꯡꯗ ꯄꯨꯗꯨꯅ ꯈꯣꯡꯒꯣꯏꯅꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯕꯨꯅ ꯃꯄꯥ ꯃꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯍꯟꯕꯤꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯦꯅꯋꯥ ꯂꯥꯕ ꯑꯗꯨꯅ ꯂꯤꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯔꯥꯖ, ꯅꯅꯥꯏꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯦꯗꯅ꯫ ꯃꯔꯝ ꯑꯗꯨ ꯂꯩꯕꯅ ꯑꯩꯅ ꯅꯨꯄꯤꯒꯤ ꯃꯃꯥꯏ ꯌꯦꯡꯖꯗꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯂꯤꯖꯔꯤꯕꯁꯤ꯫ ꯅꯤꯄꯥ ꯑꯣꯏꯕꯒꯤ ꯂꯥꯏꯕꯛ, ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯂꯝꯆꯠ ꯏꯁꯣꯔꯃꯛꯅ ꯈꯪꯕ ꯉꯝꯗꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯗꯤ ꯈꯪꯒꯅꯤ? ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠꯄꯨ ꯀꯅꯥꯅ ꯁꯤꯡꯊꯥꯗꯨꯅ ꯂꯣꯏꯕ ꯉꯝꯒꯅꯤ? ꯋꯥꯔꯤ ꯑꯁꯤ ꯑꯁꯨꯝ ꯁꯥꯔꯝꯕꯗꯒꯤ ꯇꯦꯅꯋꯥ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯔꯝꯕ ꯁꯥꯞ ꯀꯣꯛꯈꯤꯗꯨꯅ ꯔꯨꯄꯁꯦꯟ ꯃꯍꯥꯔꯥꯖꯗ ꯑꯐ ꯐꯠꯇꯒꯤ ꯒ꯭ꯌꯥꯟ ꯈꯔ ꯍꯥꯏꯔꯝꯂꯒ ꯒꯟꯙꯔꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯇꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯦꯇꯥꯜꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯗ ꯍꯪꯂꯛꯂꯝꯃꯤ, ꯃꯍꯥꯔꯥꯖ, ꯃꯇꯨ ꯍꯥꯠꯄ ꯅꯤꯄꯥ ꯑꯗꯨꯒ ꯃꯋꯥꯗ ꯅꯝꯊꯥꯛ ꯇꯧꯕ ꯅꯨꯄꯤ ꯑꯗꯨꯒ ꯀꯅꯥꯅ ꯍꯦꯟꯅ ꯄꯥꯞ ꯆꯥꯎꯕꯒꯦ? ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯃꯄꯨꯔꯣꯏꯕ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯅꯤꯄꯥ ꯎꯅꯕ, ꯑꯍꯤꯡꯗ ꯂꯣꯟꯅ ꯆꯠꯄ, ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯀꯣꯏꯕ ꯅꯨꯄꯤ ꯑꯗꯨꯅ ꯈꯔ ꯍꯦꯟꯅ ꯁꯥꯞ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ꯫ ꯕꯦꯇꯥꯜꯅ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯁꯤꯡꯁꯥꯞꯄ ꯄꯥꯝꯕꯤꯒꯤ ꯃꯊꯛꯇ ꯊꯨꯅꯃꯛ ꯀꯥꯈꯠꯈꯤꯔꯝꯃꯤ꯫